ngarang numidang wairam khanghaudan haurakpa maina tumna chakraba nongmaibum chakpram lairakta leiba laisram 𝗟𝗏𝗘𝗚 𝗠𝗠𝗨𝗡𝗚 𝗜𝗠𝗨𝗡 ꯅꯤꯡꯉꯣꯜ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯃꯣꯅꯤꯀꯥꯒꯤ imungda ngasi nungtil like minded group LMG manipurna lupa lising taragi mating pangtuna imung ngasigi awabada saruk yakre khongchat aduga mari leinana like minded group LMG manipur gi secretary ojit surokhaibamna khanghaudana haurakpa maina yum tangoi tana chakibadagi hauzik awafamda tariba 𝗟𝗏𝗘𝗚 gi imungda leipak miyamna supnatagi lupa amamamtang oirabasu mateng pangminasi haina phongdokre group asigi advisory board member KK Wahengbam secretary ojit surokhaibam amadi publicity secretary Rakesh Naurem ahumna luchingduna chatkiba ngasigi tengbang khongchat aduda Kunjeswar Mangsatabam Surendra Ningomba Boinau Maibam Romola Laisram Irungbam Umabati Thongnaujam Premala amadi Naurem Romilana chingba maru oiba member kyana saruk yakhi ningsingba yai ngarang thokiba thodok ase khanghaudana haurakhiba maina tumna chakibani fire tender amadi miyamna kanna hotnabadagi yumthangana leiba yumsing ka hena khudongthiba nanghaudrabasu yumthangnariba yum kharadi maina chakpa yawki imung asigi pikliba chahi amaga tha anigi angang amadi punsi kalhauki ahal oirabi 𝗟𝗏𝗘𝗚 gi apokpi mama Punyabati Allies Ibemu amadi atai imung manunggi miyoi amata asok apandik yaukidre Laisram 𝗟𝗏𝗘𝗚 business tawduna hingnaba hotnariba miyoi amani imung asida leingaki thabak tawba miyoi yaude lupa lakh kayagi malchang tangoi tana chakibada luhongbada nauribi Monikagi mama mapa mabung mapa singna ulakpa awunpot machet amata lehaudre thodok asina awaba nang hauriba imung asida lengakna matik chaba compensation pibinaba LMG na lengaki pukning chingsinki secretary ojit surokhaibam na hai maina chakba haibasidi karigumba amata lehaude hauzik imung asigi lehauriba haibabu yumpham asi kakta ngaihaure adomna waraklaba matamda miyamna minungsi amadi mateng pangbirakliba asigumna adomna awaba khudongthiba mayoknadringai mayamdasu miyamgi awaba khudongthiba mikupsida mateng pangbagi hainabi thambiyu aikoi miyoiba haibasi karamba mikupta awaba amadi khudongthiba nangadagi haibasi tambangamba natte amana wabada amana mateng pangminasi punna hingminabagi wahan thok lehensi Umit tarak pasida, piari ke sisa kiba, piari ke sisa untuk sumber kan kita, ucapan itu maisha. Aduh piari ke amat kiba, ani cakiba, cakiba, ari cakiba, ini yang saya tahu. Ekoi ke, kan tadi pergi kan ada kontawi, sumis mai tahu deh hari ini. Ngal lega di video tu, uri maisha. Sen lagi mai udah, ekoi waktu kita video tu udah, ekoi semua mati wan. Berhenti haiba ekoi maisha kudu. mati yang tina sama gani haido koi khangi maramaduna kudung tiba si koi beto moi kokka tabno adu mi ba koi kudung kaya na tumta bali uran mi hudi bali ko chai ba apa mi kuda puki adu paina sa kudadi lai mai jigatani project kai yum asi tum tumme tumnang na ba makhang tangwi si kar sai adu mi mai ne ba samji koi ka masa ba adu kangan saru sai wal saru tam sai maramaduna awaba taba kanda ekoi masen imam na duna ingei matamda minasi khongchat aduda saruk yakiba group asigi publicity secretary Rakesh Naurem na hai ngarang nongmaibungda thokiba yumai chakpagi thodok adu yamna thamoi sokpa thodok amani maina tumna chakraba karigumba amta leihaudraba Laisram 𝗟𝗏𝗘𝗚 gi imung asida humanity gi matau adu utpalakpani laibak phabadi imungi miyoi amata asok apan yahodaba asini hena pukning nungsiribadi Laisram 𝗟𝗏𝗘𝗚 amadi Monica makhoi anigi summatagi chahi amaga tha ani mukta ngairibi yaiphrembi thodok thoklingai manungda tumlaga leiba tanjani angang asigi punsi kalhoba asima khwaidagi yaipaba amani leipak miyamnasu imung asigi awabada angamangamba mateng pangbiyu haina Rakesh na appeal tawki Anglam mi pam lei sinama mo ra kan da chathok chachingi khudong chadam lei ra kan da ngarang chilak pungam daba adu ngasi ayuk evening haiba tare pung 12 mamang sibau da mi phamji gi chathok ching khudong chadaba dagi koi si khudak tu ena hujik oina lakchara kan da koi angam bakra mateng pangwa lakchabani na suba yuk mai chak ba khangudana horak pamaina chak padi hujik